Akasvani Imphal Kshetrimayum Ksh.Chitrabhanu na pau pazeri ahanbada maru eba pau Malin gi simisingi numit ngasi Manipur gi tongan balupsing na sinduna pangthoknari NIA na SDPO Jingtham Anand Kumar Harpada Chenaba maru eba misak ama ngarang fare amasung Promotion and Regulation of Online Gaming Rules listing ani kuntarok ngasidegi chenaba hawrakani Malengi simisingi numit ngasi Manipur su tongan balup sing na sinduna pangthoknari All India Trade Union Congress Manipur State Committee na sinduna numit asigi palantoram Imphal gi irawa baban complex sa pangthokani palantoram asi ensuring a healthy psychological working environment haibe hiram da akanana pangthokadabani numit asna lapada Mukhyamantri Yumnang Khemchan yauna luchingba kayana lamdam asigi miyam maru oina simising da yafa paujal pirakli Mukhyamantri Yumnang Khemchan mahaki paujal lahai sinmi singi numit miyamna mede hairagasu hena khangnariba numit asina lakpada sinmi khudimakta aikoina ikai khunab amadi tawbimal khangba utsi numit asina sinmi singi matik chaba khusuman chanaba yaba thabak subagi pungsing amasung makhogi punsi mahingi phibam phagarhanaba honakiba puwarigi lanting kaya adubu ningsing hali sinmi singna amata oina punsina duna honakiba amadi makhogi apunba warep kayana makhogi ngasigi thak asi iholakpani mangna hai Manipur gi sel tungi lam da sinmi singna lawriba thaudambu sakhangna duna raja sarkarna makhogi yafa tharangi thosil kaya paikhatna lakli simi singi masamasu singi mahi mashing analying accidental insurance amadi pension chingbagi khudong chaba kaya phangali sinmi singi hak phanghanaba ngashel gi piba amadi thaba shupam da asu engam thondanaba matam chupada sarkarna honari media na lakpada samas asida leba asibu chakhonhanaba honabada achobo thaudang lawriba simi singi kathokpa amadi thaudang adubu aikoi khudimangna tamjani ngai ni Upamukhyamantri Nemchap ki gena su numit asina lakpada simi singda ikai khumnabu udlakli mahaki paujal da hai samas ama chakhonhana bahona pada sector khudimakta simisingna achobo thodang lawri aikoi khudimangna simisinggi punsi mahing hak amadi thongmanana khudung chaba sing fangana ba punna honaminarashi Manipur Vidhan Sabha gi adaksa Thokchom Saidarbatan hai numit asina lakpada khunai mabu mapangan kanba khunai ama oina basanga pada kathokpaga loinana achobo thaudang lawriba simisingi mafamda ikai khumnaba utli numit asina ekoi khudimakta simisingi manaba hak amadi thongmanana hingnabagi thak fanghanaba honakiba kaya adubusu ningsing hali makhoibu ikai khumnaba amadi manaba thak amada puraknaba honaminasi aikoi amata oina punsinaduna Manipurbu chakhwatlambida khumang sauksinba lamdam ama ohelasi MLA Kongkham Robindra Nusu Malingi Simisingi Numina Lakpada Lamdam Asigi Simising da Yafa Paujal Piraduna Hai Simising na Raja Asubu Mangrom da Pukatpada Achobo Thaudang Lawri Simisingi Choktaba Naidraba Thaunana Raja Asubu Masak Thokpa Lamdam Ama Oheli Simisingi Numina Lakpada Manipur Pradesh Congress Committee gi Luchingba ke Megachandra Lamdam Asigi Simising da Yafa Paujal Pirakli Mangna Hai Simisingi Kathokpa Kaya Adubu Ikai Khumna Bagalunana Thabuk Supam Singda Makhoibu Asu Engam Thondanaba Honaminashi Communist Party of India CPM Manipur State Council amasung United Labour Organization Manipur nasu sinmi singi numit na lakpada yafa paujal pirakli National Investigation Agency NIA na SDPO Jingtham Anand Kumar Harpada Chenaba maru eba misa amangarang fare agency asina thokpa cherol aman hai faraba miyo asi Tenokpal jila gi manung chanba more degini hairi cherol adu namakhatan hai English ngani kulhumdegi October 13 da kuku military singnaba singna more da leba playground amada district police team singda attack tatharakpada laibuk thiba thokdu adu thokibani maduda more gi SDPO Anand mahaki mabukta nonghoina panbadagi soktuna lekhidabani madugi tungda more police na case ama register toki lisingani kunmari gi March da NIA na case asi NIA de case asi sinaduna makhata na thijinduna lakhibani thijinbada thawdo adu Manipur miyam da aki khang pohna ba chathake pani haiba khangba ngamki panbiya case asi ki mari lenena atopa chenaba mi amasu tha asigi horokpada phaba laikre case asi hojik makhata na thizili Security Force na Sanapati Zilla gi Makhan Sector Valley tagi miyo ema kulaiga kona na fare police ki pound high fire ba miyo adudege magazine yawba 7.65 mm gi pistol ama amasung kapa yariba nongme maru ani phangki tabiriba pawsi Akasvani Imphal dagi ni
Promotion and Regulation of Online Gaming Rules singani kuntaru ngasidagi chanaba horagani masigi matangda sarkarna hukum ama thokre masna varki oina kumangyang na changsiliba online gaming sector da chawna ahongba purakpa ngamlagani anoba rules asena online gaming gi udyog singda henna chakot hanbagalonina sijinariba miyo singda ashu engam thonda na ba pandam thamli masna online money games ta athingba thamli masigi mathakta rules asigi matungina advertisement amadi financial transactions sing da su athingba thamli rule asi thugaiba miyo singi mathakta jail da thamba natraga fine tian ba yauna akan ba cherak sing yauri Varat masung New Zealand gi free trade agreement FTA na ayuski laing asibu malengi thakta chakot hanbada achabu mateng oiragani ayus mantraloy na hai yana borol adugi mateng na varaki ayuski lamda thabak tawriba singna haksal amadi ana lainga mari lena ba lam singda New Zealand de chawn khudong chaba phangalagani mamangai digi sinarakpa hidak langtak amadi ana laingi chana pathap singbu anobo mongda semdoktuna miyangi yafana ba amadi apaba mongi Haksel gi niyam sing semtok labba yana warol aduna palli hauki baning thokaba numita sei tawna ke bayana warol adugi matengna leba asigi ayuski lamda amadi yoga gi lamda thabak tawriba miyushina New Zealand da sangthana thabak tawba yabagi khudong chaba supiri Gृह मंत्री अमित शाह ना लेदा पांथोकदबा बुद्ध पूर्णिमा के थोरमदा सरुक यागनी अमसुंग सेंगलबा तथगता बुद्ध संगागनी श्री शाह ना कारगिलदा नोंगमद लिटर लिसिंग तरापी गदबा डेयरी प्लान अमसु सानबु उरे उयुंगसु तमगनी निमिनिनी के लदा खोंचता श्री शाह ngarang लेदा थुंगलखिबनी केंद्र के लौ सुंग मंत्री शिवराज सिंह चौहान अंगसे ओडिशा द चकनी महांगना केंद्र के रूरल डेवलपमेंट मंत्रालय ने सिनबा थोरम अमद सरुक यागनी श्री चौहान प्रधानमंत्री ग्राम सड़क योजना की फेज 4 सु होदोकनी मसना राज्य अदुबु हेना चखोत हनबदा अचौबा मतेंग ओइरगनी रूरल डेवलपमेंट मंत्रालय ने हाई खोंगतांग असिगी मखादा लंबी की प्रोजेक्ट चनिपान कुंतरे पैकतुना किलोमीटर लिसिंग अमा चाटरोंगी लंबी सेंको सागतकनी मसी लुपा कोटी लिसिंग अमा चाटरो मटफोद्रा निपान चंगना पैकतकदबनी मध्य प्रदेश के जबलपुर की बारगी दाम दा ही लक्षण बगी थौदोक्ता मियोय मरी शिरे थौदो सिंगरा नुमिदा वायरम अकन बनोंगले नुशि चिलकपदेगी कमारिया इथत थोखिबनी ही अदु दल्लम कोय बमियोय कुंट्रा तोंखी मियोय तरा मंगादी अश्व एंगाम यावदना कनबा ngamkhre मियोय खरेना थीबा खंगद्री SDRF पुलिस अमसुंग होमगार की मियोय सिंगना मफम अदुदा पाक्षना थीहुंबगी थबक चथरी जिला अदुगी कलेक्टर अमदी SP ना मफम अदुदा चतुना मी कनबा अमदी तेंगबांबगी थबक सिंग यंगसिंखी ngasi phongba pauche singe maru ba paugi dama hojik okram umadini leire umadini Ksh.Chitrabhanu SDPO more anan hatpada chenaba miyoy ama fakhiba amasung ex minister Biryangi audio clip ke case ka mari leinana Supreme Court na first generation copy pikhatlaknaba khanghalakibagi pausingna ngasi phongba pauche singe maroi ba pau oiri pokna famda Manipur gi irang SDPO anan hatpada lawtuna ba yawba nupa amasu NIN na fare haiba pauna ahan headline tawri pau asigi manung channa more da cookie singna matam kaktaba total shutdown lawthokre haina sub headline piri ex-Chief Minister Biryangi audio clip ki case ka mari leinana Supreme Court na first generation copy pikhatlakna ba hairi haiba pauna People's Chronicle gi han headline tawri pau asigi manung channa National Highway blockade tawbaga mari leinana thangalakhiba PIL gi hearing chathaba hokre haiba pau ama box item oina fongli asengba achumba pau khanghanaba pandamda DIPR gi fact check official Facebook page hangdokre haiba pau asi sanalaibakta ahan balamaida maroiba pau oina fongli Chief Minister na hastat kadaba mitai pangal sing thindokre ing tapa Manipur oihanbinaba thongni birau haiba CM Khemchan gi wafam huyan lanpau gi anishuba headline tawri Manipur da mai megawatt chani humputara mari mathau tabada supnatagi megawatt chamaga manga khak puthokli haiba pau ama naharol gi thodang gi ahan balamai da fongli Manipur Mail da Zelyangrong Union na Manipur da census tawdringai da NRC hanna tawnaba demand tawri haiba pau ahan balamai da maroiba pau ena fongli NIN na SDPO anan hatpada chenaba maroiba misakama fare haiba pau Hills Hornville Express amasung Ganfew Mail da maroiba pausing oina fongli DIPR Imphal na fact check kauba official Facebook page ama launch tawkhre haiba pauna Tamenglong Times ki ahan headline tawri Chitrabhanu Thakachari umadini aroibada maroiba pau amuk hana Malengu simi singi numit ngase Manipur gi tongan tongan ba lup singna sendona pangthoknari NIN na SDPO singtham anan kumar halpada chenaba maruiba misak ama ngarang fare amasung promotion and regulation of online gaming rules listing ani kuntaruk ngasidagi chanaba horagani paulizeri